tada miyam punang pui kong na khurumjari ꯇꯧꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯗꯨꯅ ꯉꯁꯤꯗꯤ ꯑꯍꯥꯕꯤ ꯄꯨꯔ ꯂꯥꯛꯑꯦ ꯑꯍꯥꯕꯤꯁꯦ ꯀꯩꯅꯣꯅꯦ ꯃꯪꯒꯜꯒꯤ ꯑꯁꯨꯕꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤꯁꯨ ꯀꯣꯠꯅꯕꯅꯤ ꯑꯩꯅ ꯊꯥꯕ ꯒꯝꯅꯤ ꯀꯩꯅꯣ ꯌꯥꯝ ꯆꯥꯎꯕꯅꯦ ꯁꯤ ꯑꯃ ꯀꯣꯠꯀꯦ ꯑꯗꯨꯗꯤ ꯍꯧꯔꯛꯑꯒꯦ ꯑꯩꯒꯤ ꯄꯣꯠꯁꯤꯗꯣ ꯃꯪꯒꯟꯒꯤꯅꯤꯀꯣ ꯆꯦꯡꯒꯤꯗꯤ ꯅꯠꯇꯦ ꯆꯦꯡꯗꯤ ꯀꯌꯥ ꯍꯥꯎꯕ ꯑꯣꯏꯗꯦꯕ ꯑꯩꯗꯤ ꯑꯗꯨꯗꯨꯅ ꯃꯪꯒꯜꯒꯤ ꯑꯣꯏꯅ ꯇꯧꯔꯦ ꯑꯍꯥꯟꯕꯒꯤ ꯍꯥꯎꯋꯦ ꯄꯥꯝꯖꯔꯦ ꯇꯨ ꯑꯩꯒꯤ ꯈ꯭ꯋꯥꯏꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯦꯁꯦ ꯍꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕ ꯃꯇꯝꯗ ꯑꯩ ꯒꯤꯐ ꯑꯋꯦ ꯇꯧꯖꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯝꯇ ꯌꯧꯍꯟꯕꯤꯌꯣ ꯍꯪꯒꯥꯝꯁꯦ ꯁꯤ ꯍꯪꯒꯥꯝꯁꯦ ꯃꯀꯥ ꯑꯃꯅꯅꯦ ꯆꯔꯥ ꯐꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯆꯥꯅꯤꯡꯕ ꯍꯥꯏꯗꯤ ꯊꯣꯡꯉꯒꯗꯤ ꯆꯥꯅꯤꯡꯗꯦ ꯀꯣꯠꯂꯒ ꯆꯥꯅꯤꯡꯉꯦ ꯑꯗꯨꯅ ꯑꯩ ꯁꯤꯗ ꯑꯣꯏꯅ ꯆꯥꯔꯛꯏꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯆꯥꯕꯗꯗꯤ ꯌꯥꯝꯅ ꯆꯤꯈꯠꯄꯁꯨ ꯌꯥꯗꯦꯗꯅ ꯑꯗꯨꯒ ꯑꯩ ꯆꯤꯈꯠꯂꯨꯕꯗꯤ ꯍꯥꯎꯗꯅ ꯁꯤꯔꯝꯗꯣꯔꯦ
그냥 먹자마자 페이바 좀 밑에는 꼬비대 또 그냥 감목 잡해 한감이 뭐 암살 어? Ấy, có bốc xoáy sao cái cái ngon thế đấy đi chẳng đi đắng CGE 하버 thì để học cái đuổi đuổi nhưng mà sao mà tăng khi đâu sang giờ cái cha bằng ngầm một âm xa đấy cái gì đặc khám đi ra được le mẹ đồ xe hàng gạo rồi làm bắp đi năm một tuần cái sao thôi cơ mà sao cái leo này đúng em em có số hơn này cái ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ 1K ꯍꯦꯛ ꯌꯧꯕ ꯃꯇꯝꯗꯒꯤ ꯑꯣꯏ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯒꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯔꯣꯏꯕ ꯃꯇꯝꯗ ꯈꯨꯔꯨꯝꯖꯔꯤ